ꯃꯦꯔꯦꯛ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯒꯣꯔꯕꯥꯆꯣꯚꯅ ꯑꯍꯥꯟꯕ ꯃꯛꯇꯗ ꯇꯔꯥꯝ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯑꯅꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯉꯁꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯗꯤ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯅ ꯇꯧꯕꯤꯔꯛꯄꯅꯤ ꯑꯟꯗꯔ 15,000ꯒꯤ ꯐꯣꯟꯗ ꯑꯣꯚꯔꯑꯣꯜ ꯑꯣꯏꯅ ꯌꯦꯡꯕꯗ ꯀꯔꯝꯕ ꯐꯣꯟ ꯂꯩꯕꯅ ꯐꯒꯅꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯔꯨꯑꯣꯏꯅ ꯀꯦꯃꯦꯔꯥꯒꯤ ꯑꯣꯏꯅ ꯂꯨꯄꯥ 5,500 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯌꯥꯝꯅ ꯐꯕ ꯐꯣꯟ ꯑꯃ ꯑꯣꯚꯔꯑꯣꯜꯗ ꯌꯦꯡꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯑꯃꯇꯪ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ F23 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯩꯕꯤꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯐꯕ ꯐꯣꯟ ꯀꯦꯃꯦꯔꯥꯒꯤꯗꯃꯛꯇꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯕꯤꯅꯦꯁꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟ ꯑꯃꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯁꯦ ꯀꯌꯥꯔꯛ ꯂꯥꯛꯀꯦ ꯆꯍꯤ ꯑꯃꯗ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯗꯤ ꯃꯁꯤ ꯑꯀꯛꯅꯕ ꯃꯁꯤꯡ ꯂꯩꯇꯦ ꯑꯗꯨꯕꯨ ꯀꯝꯄꯅꯤ ꯑꯌꯥꯝꯕ ꯊꯥ 2 ꯅꯠꯇ꯭ꯔꯒꯅ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯑꯃꯨꯛꯃꯨꯛꯇꯤ ꯄꯤꯔꯤ ꯑꯗꯨꯒ ꯁꯤꯁꯇꯦꯝꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯞꯗꯦꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯂꯥꯛꯑꯣꯏ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯀꯝꯁꯥꯏꯅ ꯏꯕꯤꯔꯝꯃꯤ ꯕ꯭ꯔꯣ 30K to 40K ꯂꯩꯕ ꯌꯥꯕ ꯀꯦꯃꯦꯔꯥꯗ ꯃꯌꯦꯛ ꯁꯦꯡꯕ ꯐꯣꯟ 3 ꯈꯛꯇ ꯁꯖꯦꯁ ꯇꯧꯕꯤꯔꯛꯑꯣ ꯁꯦꯝꯁꯪꯒ MIꯒꯗꯤ ꯈꯤꯔꯦ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯂꯨꯄꯥ 30,000ꯗꯒꯤꯅ 90 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯐꯣꯟ ꯈꯔꯗꯪ ꯍꯥꯏꯕ ꯇꯥꯔꯒꯗꯤ iQOO 9SE Google Pixel A ꯅꯠꯇ꯭ꯔꯒꯅ OnePlus 10R ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤ ꯂꯨꯄꯥ 30,000ꯗꯒꯤꯅ 90 ꯐꯥꯎꯕꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯌꯥꯕ ꯐꯣꯟꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯩ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯃꯤꯠꯌꯦꯡꯐꯝ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ ꯕ꯭ꯔꯣ Xiaomi 11i ꯍꯥꯏꯄꯔ ꯆꯥꯔꯖ ꯂꯩꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯔꯃꯦꯜ ꯕꯦꯇ꯭ꯔꯤ 5,160 ꯑꯁꯤꯅ ꯐꯒꯗ꯭ꯔꯥ ꯂꯣꯡ ꯂꯥꯁꯇꯤꯡ ꯀꯔꯝꯕꯅ ꯍꯦꯟꯒꯅꯤ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯄꯤꯖꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯍꯥꯏꯄꯔ ꯆꯥꯔꯖ ꯑꯁꯤ ꯂꯩꯕ ꯃꯇꯝꯗ ꯊꯣꯏꯗꯣꯛꯅ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯑꯃꯗꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯗꯨꯃꯛ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯩꯕꯅ ꯍꯦꯟꯅ ꯑꯗꯣꯝꯗ ꯈꯨꯗꯣꯡꯆꯥꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯍꯥꯏꯄꯔ ꯆꯥꯔꯖ ꯑꯁꯤꯗ ꯌꯥꯎꯔꯤꯕ 120 ꯋꯥꯠꯀꯤ ꯆꯥꯔꯖꯤꯡ ꯑꯁꯤꯅ ꯃꯤꯅꯤꯠ 15ꯒꯤ ꯃꯅꯨꯡꯗ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨ 0ꯗꯒꯤꯅ 100 ꯐꯥꯎꯕ ꯆꯥꯔꯖ ꯇꯧꯕ ꯉꯝꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣꯝꯒꯤꯗꯃꯛꯇ ꯌꯥꯝꯅꯃꯛꯁꯨ ꯇꯥꯏꯝ ꯁꯦꯚꯤꯡ ꯑꯣꯏꯕ ꯐꯣꯟ ꯑꯃ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯖꯦꯝꯁꯟꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ Redmi Note 7 Pro ꯑꯩꯅ ꯄꯥꯏꯖꯔꯤꯁꯦ ꯑꯣꯚꯔꯍꯤटिंग ꯑꯗꯨꯝ ꯊꯣꯛꯏ ꯅꯦꯠ ꯉꯥꯏꯍꯥꯛ ꯁꯤꯖꯤꯟꯅꯔꯨꯕ ꯑꯣꯚꯔꯍꯤटिंग ꯇꯧ ꯂꯩꯔꯦ ꯖꯤꯑꯣ ꯁꯤꯝ ꯍꯥꯞꯄꯁꯨ ꯅꯦꯠꯋꯥꯔꯛ ꯐꯪꯗ꯭ꯔꯦ ꯑꯃꯨꯛ ꯐꯪꯂꯛꯏ ꯃꯁꯤ ꯀꯝꯗꯧꯕ ꯁꯣꯂꯨꯁꯟ ꯂꯩꯒꯅꯤ ꯕ꯭ꯔꯣꯅ ꯑꯃꯨꯛꯇꯪ ꯇꯥꯛꯄꯤꯔꯛꯑꯒꯗꯤ ꯕ꯭ꯔꯣꯒꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯕꯤꯔꯛꯑꯁꯨ ꯃꯌꯥꯝꯗ ꯀꯥꯟꯅꯒꯗ꯭ꯔꯥ ꯈꯜꯂꯤ ꯍꯣꯏ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯄ ꯑꯁꯤꯒꯨꯝꯅ Xiaomiꯒꯤ ꯐꯣꯟꯁꯤꯡ ꯑꯁꯤ ꯑꯣꯚꯔꯍꯤटिंग ꯏꯁꯨꯅꯆꯤꯡꯕ ꯂꯩ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯃꯃꯥꯡꯗ ꯀꯃꯦꯟꯠ ꯀꯌꯥꯗꯁꯨ ꯊꯦꯡꯅꯖꯈ꯭ꯔꯦ ꯑꯗꯨꯕꯨ Xiaomiꯒꯤ ꯐꯣꯟꯁꯤꯡ ꯑꯁꯤ ꯍꯤटिंग ꯏꯁꯨ ꯑꯗꯨꯃꯛ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯈꯔ ꯑꯗꯨꯝ ꯂꯩ ꯍꯥꯏꯖꯕ ꯇꯥꯔꯦ 45 ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ ꯐꯥꯎꯕ ꯑꯁꯤꯗꯤ Xiaomiꯒꯤ ꯐꯣꯟꯁꯤꯡꯗꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏ ꯍꯥꯏꯅ ꯂꯧꯕꯤꯌꯨ ꯂꯣꯏꯅꯅ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨꯅ ꯌꯥꯝꯅꯃꯛ ꯑꯣꯚꯔꯍꯤटिंग ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯗꯕ ꯑꯟꯌꯨꯁ ꯑꯣꯏꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯑꯣꯚꯔ ꯆꯥꯔꯖꯤꯡ ꯇꯧꯕꯤꯗꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯇꯧꯕꯤꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨꯒꯤ ꯑꯣꯚꯔꯍꯤटिंꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ ꯑꯗꯨꯒ ꯑꯗꯣꯝꯅ ꯅꯦꯠꯋꯥꯔꯛ ꯐꯪꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩ ꯅꯦꯠꯋꯥꯔꯛꯀꯤ ꯑꯦꯟꯇꯤꯅꯥ ꯕꯦꯟꯁꯤꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯕꯒ ꯂꯣꯏꯅꯅ ꯃꯁꯤ ꯍꯥꯔꯗꯋꯦꯌꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯅꯛꯄ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯔꯤꯄꯤꯌरिꯡ ꯁꯣꯞꯀꯨꯝꯕꯗ ꯄꯨꯕꯤꯔꯒ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯊꯣꯛꯄꯤꯕ ꯃꯇꯝꯗ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯖꯦꯁꯟ ꯇꯧꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯐ꯭ꯔꯦꯟꯗꯁꯤꯞ ꯆꯦꯅꯦꯜ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ iPhone 11ꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯟꯅꯔꯤꯕ꯭ꯔꯣ 5G ꯁꯄꯣꯔꯠ ꯇꯧꯒꯗ꯭ꯔꯣ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯇꯝꯗꯗꯤ iPhone 11 ꯑꯁꯤ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯣꯟꯁꯤꯡ ꯑꯁꯤꯗ 5G ꯁꯄꯣꯔꯠ ꯇꯧꯗꯦ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ NK ꯈꯨꯃꯟ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ ꯕ꯭ꯔꯣ iPhone ꯃꯩ ꯆꯪꯕ ꯋꯥꯔꯤꯁꯦ ꯀꯔꯤꯒꯤꯅꯣ iPhone ꯃꯩ ꯈꯥꯡꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯕ꯭ꯔꯣ ꯃꯊꯪ ꯁꯟꯗꯦ ꯉꯥꯏꯖꯔꯤ ꯕ꯭ꯔꯣ iPhoneꯁꯤꯡꯗ ꯌꯥꯎꯔꯤꯕ ꯕꯦꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯤꯛꯈ꯭ꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯕꯦꯇ꯭ꯔꯤ ꯈꯥꯡꯗꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ 3000 mAh ꯒꯨꯝꯕꯒꯤ ꯕꯦꯇ꯭ꯔꯤꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯡ ꯂꯥꯁꯇꯤꯡ ꯍꯥꯏꯕꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯤꯖꯤꯟꯅꯕ ꯌꯥꯗꯕꯅꯤ ꯕꯦꯇ꯭ꯔꯤꯒꯤ mAh ꯑꯁꯤ ꯄꯤꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ iPhoneꯁꯤꯡꯗ ꯄꯤꯔꯤꯕ ꯆꯥꯔꯖꯔꯁꯤꯡ ꯑꯁꯤ 20 ꯋꯥꯠꯅ ꯃꯦꯛꯁꯤꯃꯝ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯥꯔꯖꯤꯡ ꯁ꯭ꯄꯤꯗ ꯑꯁꯤ ꯇꯞꯄꯅ ꯃꯔꯝ ꯑꯣꯏꯕꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯃꯊꯪꯒꯤ ꯁꯟꯗꯦ ꯑꯃ ꯉꯥꯏꯕꯤꯔꯝꯕ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯀꯪꯂꯩ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ ꯕ꯭ꯔꯣ iPhoneꯁꯤꯡꯁꯤ ꯊꯨꯅ ꯁꯥꯒꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ iPhoneꯁꯤꯡ ꯑꯁꯤ ꯊꯨꯅ ꯁꯥꯒꯠꯂꯤ ꯍꯥꯏꯔꯤꯕꯁꯤ
थोइदोकना मसिगी मतांगदा आई गोबी नॉलेज लेजदे मरमदि आईफोन सिंगदे यावरिबा प्रोसेसर अमदि सॉफ्टवेयर की ऑप्टिमाइजेशन असी अतिकि मति फावना मरम ओइदा आईफोन हारिबा फोन सिंग असी प्रॉब्लम यामना थोइ लेतबा फोन अमनि हाइदुना मयाम यामना पामना सिनरिबा फोन अमदि ओइदे अदुबो अदोमना पाइबिरिबा यूनिट अदुदा सागली इटिंग इशू लೈ हारिबा सी अदोमगी पर्टिकुलर अब हेडसेट अदुगी प्रॉब्लम ओइरबि मदा हाइना निजे मरम अदुना अदोमगी फोन अदु अमुक्तंग चेक को सोपीबना अदोमगी दमक्ता फबो ओइगनी हाइदुना आइगी माइकेलगी अदोमदा सजेस्ट तौजरी मथंगदा लखोचरिबा कमेंट असना अनवार एमएम न तौबिदपनि Redmi 10 गा Samsung F12 करमबना हेना फगे हाइबिरो अदोम हाइबिरो फोन अनि असि प्राइस रेंज ता यंगुबा तारगा सो दुमक फबा फोन ngakani हाइबो फोन सिंग असि पिरिबा स्पेसिफिक सिंग असि अदुमक मानखरे अदुबो अदोमना Samsung गुबा ब्रांड वैल्यू लेबा ब्रांड अमा पाम्बिबा तारगा दि Samsung गी फोन लेबा ता थोइदोना प्रॉब्लम लैरोय अदुबो Xiaomi गी हाइबा फोन असि सु लेबा याबा फोन अमनि हाइदना मसि अदोम गी अपाम्बगी मखा पोले हाइदना अदोम गी कमेंट असि के पाउ पिजे मथंगदा लखोचरिबा कमेंट असिना दा अबुंगना तौबिरकनि ब्रो 26k मुक पीबदा फोन 8 plus 256GB फंगद्रा फंगलगदि कैमरा मयेक सेंगा फोन अमता सजेस्ट तौबिरो अदुम हाइबिरिबा लुपा लिसिंग कुंतराव फाउबगी रेंज तलिबा 8GB 256GB की रैम मेमोरी ओइबा अदुगमा फोन अमा पामिरम तारगदि हंदकता नौना लॉन्च तौखिबा Redmi K50i नत्रगना Oppo Reno 7 हाइरिबा फोन अनि असि मनुंगा पामिगिन मतुंग इना लैबि बे हाइरिबा फोन सिंग असि कैमरा दा सो दुमक मयेक सेंगदबा अबा फोन सिंग नि हाइदरा दोगी कमेंट असि पाखुब सु पिजरी मथंगदा लखोचरिबा कमेंट असिना बॉबी मिटेन तौबिरकनि Redmi K50i की वीडियो अमता सेंबिरो होय अदुम हाइबिरकपा सुमना ममांग दसु कनागुबा अमना Redmi K50i की मतांग वीडियो सेमनबगी दमकता खनन बिरकरबनि सोयदनमकि मतम खरगी मतुंगदा हाइरिबा फोन असि मतांग वीडियो सेम ngamnaba होनजरके हाइदना दोगी कमेंट असि पाखुब पिजरी मथंगदा लखोचरिबा कमेंट असिना PS Entertainment हाइने इरमे मोबाइल कैमरा यामना फबा 20,000 फाउबगी मनुंगदा लैबा अमता ताकिरो लुपा लिसिंग कुन फाउबगी मनुंगदा लैबा कैमरा दसु फबा फोन अमतंग हाइजौ हाइबा तारगदि आइगबा अहान सजेशन हाइजबा तारगदि OnePlus Nord CE2 Lite हाइबा फोन असि लैबा याबा फोन हाइदना अदोमदा सजेस्ट तौजन मथंगदा लखोचरिबा कमेंट असिना इटोन इसिबी हाइने इरमे यामबा आइगी वाहंगी पाखुम पिबिरकपगिदमक हाइनिंगाइ लेतना नुंगाइबे अदोमबसु आइगे माइकेदगी हाइनिंगाइ लेतना थागचबा फोंगदोक्तरि थागचरिबा वीडियो सिंग असिबु येंगिबा तुंगदा लाकदबा वीडियो सिंगसु येंबिदमिदमक्ता आइगे माइकेदगी अमुखाना अदोमबु नोलुक्चै मथंगदा लखोचरिबा कमेंट असिना किंगसन सिंग तौबिरकपनि रोयाम नुंगाइ वीडियो नाइबा वारमबनि अपकमिंग फोन गी वीडियो खरा सेंबिरो रिव्यू ना चिंगबसु ब्रोगी वीडियो खौरांग हाइजरि अदोमबसु आइना थागचबा फोंगदोक्चरि थागचरिबा वीडियो सिंग असिबु येंगिबा अमदि कमेंट तौबिबैदमक्ता तौबिमल खंगबुचरि अदोमना हाइबिरिबा नथंग थाना सिंगबदा लाकदबा फोन सिंग मतांगदा अमदि अनौनवा फोन सिंग मतांगदा रिव्यू ना चिंग वीडियो सु सेम ngamnaba अमदि हापचनबा होनजरके हाइदना अदोमगी कमेंट असिगी पाउखुमसु पिजे मसीनी ngasiगी मैम हंबिरकिबा वाहंसिंग अमदि बिरकपा कमेंट सिंग वीडियो असिबु मेंग ताबिरिबा अमदि वीडियो असिदा कमेंट तौबिरकिबा मैम पुनमक पुसु आइति माइकेदगी हाइनिंगाइ लेतन थागचबा फोंगदोक्चरि तुंगदसु अदोमना मोबाइल फोन सिंगी मतांगदा टेक्नोलॉजी का मरी लेनबा खुमिनिंगबा वाहंसिंग लैबा तारगसु मसीगी वीडियो की कमेंट सेक्शन दा सुसोय सोयदन इबिरम तुंगदा अदोमना चैनल असिदा पिबिनिंगबा सजेशन लेरगसु मसीगी वीडियो की कमेंट सेक्शन दा सुसोय सोयदन इबिरम मैम इबिरकपा अमदि पिबिरकपा कमेंट सिंग लोइनना अनोबा वीडियो मा पुदुन लाक्चै ngasiगी ओइनदि वीडियो असि मतांग से लोइसिंजरि तुंगदा अनोबा वीडियो अमदा अमुक थेंगनरसि मतम अदु फाउगिदमक्तगी मैम पुनमक्तगी काइनबगी आथम निजेनि